ngasi phong tuan sifong sing amasung thokiba thawdo wathok singdagi maru oibi i pausing khongasaraga Manipur top channel gi maikedi gi ma'am na thamjagi ahanbada ngasi laibak si goiba COVID-19 update ma'am da share tawjaramge haukiba pung kun ga mari da laiwa sida miyoi lising kun traga mapan ga satret ka maudra ga taruk nauna COVID-19 positive oiba thengnare aduga hairiba pung pham haibdi haukiba pung kun ga mari sida laiba sida miyoi COVID-19 miyoi satret ka kun go humdoi laikhidre hainasu report asina makhatana phungdorakli atopa pawa manamo petrol gi mamal amukasu hengakhre imphal petrol liter lupa samaga ahumga paisa humdraga taruk yaukhre haukiba matam kharagi manungda Manipur yauna India gi mafam punamakta petrol amasum diesel mamal mahausaga manadana ka hena wangkhalakpadigi sadaran miyamda kham thengna awaba mayoknari Sairak sidang asi imphal ngarang phawbada lauramba petrol mamaldagi makhatana hengalaktuna liter amada lupa chamaga ahumga paisa humdraga taruk yaukhre hengalagliba chang asi June ahumda lairamba changdagi paisa nifugan thoi hengalakpani masiga sa manana diesel gi mamalsu hanadagi paisa kunga mangagi changda hengalaktuna imphal diesel liter amada lupa maudraga humdoiga paisa kuntraga mari yaukhre India gi oina Metropolitan Saharas Marigi oinasu petrol amsum diesel gi mamal asi nahona wangkhatle haibisi Indian Oil Corporation na phongdokiba data amadagi khangmangamkhre National Capital Delhi da hana petrol liter amagi oina ngarang phawda leramba mamaldagi paisa kuntraga manga henkatuna ngasi lupa maudraga mapanga paisa yankhaiga mathoida laikhre aduga yaukhre Mumbai dana ngasi nahona paisa kuntraga mari henkatuna petrol liter amada lupa samaga manga ga paisa yankhaiga Nipan aduga diesel gyoina ngasi paisa taraga mapan hengatuna liter amada lupa maudraga taruka paisa maudraga mathudi hengat khre hainasu pawsna phungdorakli atopa pawamana covid laisetagi ngak thoknaba drug lalonba nisa sijinaba tawigano osi Dev Kumar covid laiset ki ani super wave na lamdamasida sahi sigi March amadi April thadagi sandokpa horakpadagi Imphal East District ASP Hirojat ki meyang makar district asigi tuan mafam singda nisagi polam yonba madi saba thingbagi akanba khongthang leptana sangsinduna lakli haina Imphal East Narcotic Cell gi officer in charge Dev Kumar phungdorakli ngasi aikhoi ge paumi gi unaba mada osi Dev Kumar phungdorakpada misi mina yauna tamthiba mawongda laisat sandurakliba COVID-19 laisat asi drug chaba madi yonba mafamdagi sandurakpagi asoba mafam amasu oidi drug chaba madi COVID positive oiba miyoi singna isolation ward natragana containment zone dagi nisagi mayaina curfew na singba thugaiduna tholaklaga nisagi potlam thirai nisa chafamda makhoi masel punduna samin thakminabadagi laisat asi hena paksana sandoroknabagi masa ama ohelakli makhoi singadugi marakta karamba miyoina positive oidibano haibasu chapsana khangdabana awaba kya mayuknaduna miyoi singadu phaduna test tawbada positive oiba yoramba thengnaduna covid ward thajinkiba kaya amus yoribane atopa pawamanamu hatada Muslim Girls Hostel sakhibagi haujuk phawa pithoktana lairiba senpham sing pithokpiyu Tomba Imphal East ki hatada lairiba Muslim Girls Hostel asi contractor amagi mingda miyoi ahumga MOBC gi makara Foundation for Rural and Urban Development gi President Lai Khuram Tombana sakhibani haina Tomba masamana phungdorakli Hostel asi sabagi sel pithoktringaida mamangda palamba laingakna kumja inglisingani ga tarada sangakhi madugi matung sahi ahum phawa mathau tawdabadagi thongnau sing ati akai yorakhi Laingakna hairakpagi matung ina ate akai sing repairing tawduna haujikti PWD na ayaba pibadigi hostel asida mi lainaduna mathau tawre adubo haujuk phawba mahaki pithokpham thokpa senphamdi sahi tara helaba si phawba pithokpidri haina phongdorakli Laingakna salairiba hostel asi sel pidre haiduna thuga yekhaiba tawrabdi madu laibak masa tadaba oigani khanduna ngasi phawba tawduna lairi Madu Langaki Lantu Manganba oina thokani se minister amadi mari leinabo official singi pukning sing siladuna el tombana makhatana phungdorakpada hostel asi sabigi amadi repairing tawbigi pithoktana lairiba senpham asi pithoktringaida amuk hana hostel asigi maikai ahumda leiba fencing sing pithokpham thokpa senpham sing loina pithoklagani hairaga amuk hana maikai ahumgi fencing khahanki adobo selding asi phawa pithokpiba leitri Thaba asi leibaki oiba interest sukibani sel yamna tongba thabak sunate
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯥꯟꯅ ꯄ꯭ꯔꯣꯄꯦꯒꯟꯗ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯀꯅꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯕꯨ COVID-19 ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯃꯨꯠꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯥꯛ ꯑꯁꯤꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯔꯅ COVID-19ꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯄ꯭ꯔꯣꯄꯦꯒꯟꯗ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ MLA L ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯩꯀ꯭ꯔꯨꯃꯈꯣꯡꯗ insulated vaccination bus na satuna satakhiba vaccination yengsiladuna khurai kendra gi MLA L Susildro na phongdokibani mangna hai social worker singna tonga sandokpigi mohutta laina laichat asi thingnaba hotnabada asoba thodang lominasi COVID tagi ngakthoknaba amata ngairaba pambaidi vaccine kapthokpana oigani maramaduna miyamna akiba thadoktuna COVID vaccine kapthokpiyu hainasu phongdorakhi लोइसिलकपोइन स्टेट सिगी वांगबदा थोकपा अतेन पाव खरा मैम हापसगे श्रीनगर अथॉरिटी ड्रोन सिजनब योनब पाइथोक पैसिन तौब थिंख्रे श्रीनगर डिस्ट्रिक्ट अथॉरिटी एरिया लेब मफम पुनमक लनाई मियोय नत्रगना गवर्नमेंट एजेंसी सिंगना ड्रोन थिंजिनब योनब सिजनब अमसुंग पाइथोक पैसिन तौब खुदिम अथिंग थमख्रे ड्रोन ग मानब एरियर व्हीकल सिंगसु मसिक चप मानना अथिंग थमख्रे श्रीनगर की डिस्ट्रिक्ट मजिस्ट्रेट मोहम्मद आइजस न थोखिबा ऑर्डर अमगी मतुंग इना डिस्ट्रिक्ट अदुगी मी यामना कुंगना ताबा मफम सिंग अमसुम सिक्योरिटी की ओइबा खुसु खुलाई पैफम सिंगी मनाक्ता एरियर स्पेस निंग थीना थमनबा अथॉरिटी सिंग द खंगन की अतोपा पाव अमनमो मियोय मंगा हातखिबा एक्यूज अमगी युम दुकान सिंग पुलिस न सिदोखरे लनाई नुंगाइनदबा मरम खरदगी नुंगसिनबी नुपी अमा यावना इमुंग अमगी मेंबर मंगा शोर थिंगंदुना हातखिबगी मराल सिरिबा सुरेंद्र चौहन कौवा मियोय अमगी युम अमसुम दुकान असुंग पुलिसना सिदोखरे मध्य प्रदेश की दिवास डिस्ट्रिक्ट मनुंगसना लैबा नेमावार एरिया डिस्ट्रिक्ट कलेक्टर चंद्रमौली शुक्ला अमसुम सुपरिटेंडेंट ऑफ पुलिस शिवा दयान सिंहाना लुसिंगमुतिम अमा संगसिंदुना सुरेंद्र की युम अमसुम दुकान सिंग अदु थुदेखिबनि सुहारी सुरेंद्र चौहन हातखिब इमुंग अदुगी मियोय मंगागी मनुंगदा रुपाली चै कुनगमथोय कौबी नुपी अमसु यावरी मांगना महाका मरी लेनबनी हाइरिबा नुपी अदुगी इमुंग मनुंगी मियोय मंगामक खौरी मेतखाइदनो हालबा मतुंगदा महाकना मफम अदुवाइदा हाना सेम सादुना थमलंबा फुट 10 रोम लुबा असौबा कोम अमदा असिबा हक्सांग सिंग अदु लंगथदुना थमलंबनी हाइना सुपल्ली अतोपा पाव अमनमो बर्थडे केकना कबोकैगी ममाइदा थोमलमलगा मसिन मनाव सिनिंगसित नंथोखौरे यामना तांगना थोपा थौदो अमदा मध्य प्रदेश की बुरहानपुर डिस्ट्रिक्ट बर्थडे थौरम पांगथोकनबा पाउंड 2 रोम लुम्बा केक लैरुरगा बाइट अमदा तोंगदुना मयु मैकै पांगलखिबा मसिन मनावनी कबोकै अमगी एटेक्तगी सिनिंगसित नंथोखौरे फिरोज मंसूरी अमसुम साबिर कौबा पोकमिनबा मसिन मनाव अनिना भोपालदगी किलोमीटर 310 लापना लैबा नेपाल नगरदगी बर्थडे ग मरी लेनना केक लैरुरगा बाइट अमदा तोंगदुना लैखोम थोपा लंबीदा हलकपदा खंगहौदना कबोकै अमा थोलक्तुना तानरकपने हारि मसिन मनाव अनिदुना मनुंगदगी फिरोज मंसूरीना बाइट अदु थोरकपा साबिरना मनिंगदा तोंगमनि मखोयना कबोकै अदु सेलकपा उबदगी बाइट अदुगी खोंजेल यांखटनबा होटनरबसु लैखोम थोक्तुना अनानबा लंबी ओइबना mangam san mangam khide amaromda kai aduna tamnaraktuna makhoibu lakshinanaba anakpa maphamdagi chongsilakpada aping aphai oina bike ki maningda cake box paiduna laikhiba sabirna kabokai adugi mamaida box aduna thomjin khibani hairi mausaga manadaba mawongda asoba box ama mamaida thomjilaktuna palaba kabokai adu sangnaknaduna ngahak yengnamlaba matungda manak nakpada leiba chugi pham amada mamai leiduna sensin ki hairi lamgi sa adu kabokai ni haiba forest department su confirm tawkhre birthday cake box adu yoramdrabadi masimnawgi punsi kari oiramgadagi khalubada akiba phawi hainasu sabirna agency da phongtokhi Shilakpoina to patien ma pawamana Japan da laikhom lainang sien tharakpada miyo ani sire kun thiba phangdri Tokyo gi khanung su mai keida leiba Atami sahar laikhom lainang mapai kya sensilaktuna mafam aduda leiba yum amasum gari kya phumjinkhre laibak thiba thaudo aduda miyo ani sikhiba ko loina na miyo kullom thiba phangdri haina official singna phongdokhre jo hairi du ma'am Loshilakpoina to pawamana Maharashtra gi Kalyan Railway gi Banglo manungda criminal na nupi maron thoktaba mana pangba ma phaduna pusinduna izat lobikre Maharashtra gi Kalyan da nupi maron thoktaba masum mana
ताजदबी नुपी एमा महाकी पोसैसु मुनबीरब मतुंग कल्याण की रेलवे की बंगलो मनुंग पुसिंदुना इज्जत मंगन बिखरे थौदो असि नुपी असिगी मनाउ निपान महाक ऑफिस चटपिगी बस स्टेशन थादरमलगा महाकना बस तोंगदुना ऑफिस चटनबा तौबदा क्रिमिनल अदुना महाकी मोबाइल फोन अदु मुनबिखिबनी मोबाइल फोन अदु मुनबदा नुपी असि मरोन थोक्ते अमसु मना पांगी खंगबदगी मदुगी खुदोंग चाबा लौदुना नुपी अद रेलवे की अहांग बंगलोद बुसिंदुना इज्जत लौबीबगी थबक अदु सतखिबनी हाइना नुपी असिना साइन तौदुना हाइबा अदुगी इंटरप्रेटर की खुथांगदा पुलिसना एफआईआर तौरे हाइना फोंदोरकली हाइना पाउसना मखातारी अदुग मैं हौजिक ओइनदि मतांग से लुसिंजरगी पथोक्सगी रुसोइकी लानकी यावरसिंग पीगनी अनौबी पाउ लरगदि अपडेट पिजरके मैं मिनिस्ट्री थैंक यू